ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ All Manipur United Clubs Organization amasung United Committee Manipur anina sinduna athobo singi yatafam Kekrupata the Great June Uprising Unity Day thoram pangthokre Kangpokpi DC Complex tagi Kangpokpi Police Station tamna lakpa CRPF ki personal sing tongba bus ama Kangpokpi Thomas Ground da mai thadokre Amadi Wangoi Police Station na konba Irommaizrao mamangda miyoi ama sakhangdaba singna makokta nongmai na kaptuna hatnam nei